Good morning. Ngasigi akhoi runes ki energy haipetang yengasi ko hadi runes ki energy haragadi sida laiba symbol sigi hadi symbol sigi meaning se kaino haibato ko adumaina adu group 1 group 2 haina khaidok jarake ko hadi number 1 se na khansira traga number 2 se hana khansira habegi wakhanda ama haitar ko 1 or 2 ani sigi manungi choices se ama khandiro ko number 2 haina khala yenga ge hana yengdabida number 2 se yenge ngasigi ona taw natraga number 1 se yenge haimna chingba ko adumaina taro ko ado sidagi ko hadi symbol nung ani katang maina yengdana lawthoga ko aduga 1 dana hadi karamba lake natraga hadi 2 dana karamba lake haimbado do hape yengase ko number 1 ko group 1 sina sida leire ko group 1 gi symbol sida leire aduga group 2 gi symbol na sida leire ko khoi gi se ahambada laiba ko hadi ahamba laiba symbol sigi matung ina haragadi hadi sigi symbol se dum protections harasne ko samna haibada hadi protection gi symbol su oi aduga yamna ketang ko hadi particularly kari da kana ge hai matam se ko like shu paba satra go itaragadi ko ngasi like pa matam da amuke ne yam phadana focus to ngam bado hadi ngonda kana boy bodo academic kumba da kai da hai tar ko hadi result afaba lakpani khangde natraga hadi already study ga adum tawraga leiba ko paleraga so adugi oina student gi oina haragadi yamna phai ko ngasi gi oina knowledge kumba kai gumba hai tar ga hengat pa kokatpa adumaina gumba piri ko aduga amana ko kaino na hai tar ko sida lai se hadi magi meaning hai tar ko hadi signal harasine ko hadi university dagi su afaba signal ama kari ama adumaina lakko oina oiri ko sesena ahambagi runes ki meaning aduga ani shubagi runes ki meaning sida mu kaino ha kan suddenly kaino ma tak long na twist over ya ko ngasi se hadi aise pot ama khalame na khalase ba adugi potu gi mauta hadi twisting gumba lakpa se ko hadi twisting aina sungan khanda ba pot gumba lakpa ya ko adu maina oina oiri ko hadi sigi kaino sigi hadi ko r manba hoi gi symbol se ko hadi sigi matung ina haragadi ko aduga adum khadang ko hadi situations kari kra loina ma everything normal ko hadi yamna pleasant oiba khotpa adumaina gumba oiri ko ado chatpa khotpa koiba khotpa adum basu khara laigani mi ga wari watai gumba kai gumba adum basu laigani wari watai haragadi aigi khangna ba mi oiro natraga aigi thabak ka relate oiba oiro ko kitang adumba khara su lai ko adu sida leire khoi gi ngasi gi oina runes ki reading se ko ma'am thank you